ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯁꯤꯕ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯝ ꯍꯤꯡꯗꯨꯅꯇ ꯑꯃꯣꯔ ꯑꯣꯏꯗꯨꯅ ꯂꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯕ ꯁꯥꯗꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯗꯨ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯑꯊꯣꯏꯕ ꯁꯥꯗꯨ, ꯁꯤꯕꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯍꯤꯗꯥꯛ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ, ꯑꯩ ꯁꯤꯕ ꯄꯥꯝꯖꯗꯦ꯫ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯁꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯅꯤꯁꯤ ꯂꯥꯟꯗꯨꯅ ꯆꯠꯂꯒ ꯄꯥꯠ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯄꯥꯠ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯂꯕꯗꯤ ꯅꯍꯥꯛ ꯑꯃꯣꯔ ꯑꯣꯏꯔꯅꯤ, ꯁꯤꯕ ꯅꯥꯏꯔꯔꯣꯏ"꯫ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯠ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯀꯦ ꯇꯧꯕꯒ ꯃꯍꯥꯛꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯁꯣꯟꯕ ꯍꯅꯨꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤ ꯑꯩꯁꯨ ꯑꯃꯣꯔ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯁꯤꯕ ꯉꯝꯗꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯆꯍꯤ 100ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 50 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯀꯔꯤꯁꯨ ꯆꯥ ꯊꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯁꯤꯕꯗꯤ ꯉꯝꯗ꯭ꯔꯤ"꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯜꯂꯝꯃꯤ, "ꯍꯟꯅꯨꯔꯒ ꯑꯃꯣꯔ ꯑꯣꯏꯗꯨꯅ ꯋꯥꯅ ꯀꯔꯤꯒꯤ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯍꯥ ꯑꯣꯏꯅ ꯑꯃꯣꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕꯖꯥꯠꯂꯥ"꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯅ ꯑꯃꯣꯔ ꯑꯣꯏꯅ ꯂꯩꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯅꯍꯥꯛꯅ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃꯒ ꯎꯒꯅꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯎꯍꯩ ꯄꯥꯟꯕ ꯑꯆꯧꯕ ꯎꯖꯥꯎ ꯑꯃ ꯍꯧꯔꯝꯕ ꯊꯦꯡꯅꯒꯅꯤ꯫ ꯎꯖꯥꯎ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯎꯍꯩ ꯑꯗꯨ ꯆꯥꯔꯕꯗꯤ ꯅꯍꯥꯛ ꯅꯍꯥ ꯑꯣꯏꯅ ꯑꯃꯣꯔ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ"꯫ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯩꯔꯤꯕ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯗꯨꯅ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯑꯗꯨ ꯍꯦꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯍꯧꯕ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯍꯥ ꯑꯅꯤꯈꯛ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯉꯤ, "ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ"꯫ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯆꯍꯤ 150 ꯁꯨꯔꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯁꯤꯅ ꯆꯍꯤ 100 ꯁꯨꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯝꯄꯇꯤ ꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯈꯠꯅꯔꯤꯕꯅꯤ"꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯄꯥ ꯑꯁꯤ ꯆꯍꯤ 150 ꯁꯨꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯁꯝꯄꯇꯤ ꯄꯤꯗ꯭ꯔꯤ꯫ ꯑꯩꯕꯣꯛ ꯐꯪꯗ꯭ꯔꯤꯕ ꯁꯝꯄꯇꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯗ ꯄꯤꯒꯗꯧꯔꯤꯕꯅꯣ"꯫ ꯆꯍꯤ 150 ꯁꯨꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯥ ꯆꯍꯤ 100 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯠꯅꯕꯒꯤ ꯃꯔꯝ ꯑꯁꯤ ꯂꯣꯏꯕ ナꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯈꯠꯅꯃꯟꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯨꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯁꯥꯗꯨ, ꯅꯅꯥꯏꯅ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯖꯔꯦ"꯫ ꯁꯥꯗꯨ ꯑꯗꯨꯅ ꯃꯈꯥ តាꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯁꯤꯕꯒꯤ ꯑꯋꯥꯕ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ"꯫ ꯑꯁꯨꯝꯅ ꯁꯥꯗꯨ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯑꯆꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯔꯥꯝ ꯁ꯭ꯋꯔꯨꯞ
ꯎꯅ ꯁꯥꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯈꯕꯔ ꯍꯦꯛ ꯍꯦꯛ ꯄꯥꯏ꯫ ꯔꯥꯝ ꯁ꯭ꯋꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯥ 3 ꯂꯩ꯫ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯆꯥꯛꯈꯨꯝꯒꯤ ꯃꯇꯥꯡꯗ ꯈꯠꯅꯔꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯂꯧꯕꯨꯛꯇ ꯂꯧ ꯎꯕꯒꯤ ꯃꯇꯥꯡꯗ ꯈꯠꯅꯔꯛꯏ, ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥ ꯃꯆꯥ ꯑꯃꯒꯤꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯑꯊꯤꯕ ꯋꯥ ꯍꯥꯏꯗꯨꯅ ꯆꯩꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯁꯥꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯄꯤꯕ ꯄꯥꯎꯇꯥꯛꯀ ꯏꯜꯂꯝꯗꯦ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯣꯡꯂꯛꯄ ꯑꯁꯤꯗ ꯔꯥꯝ ꯁ꯭ꯋꯔꯨꯞꯇꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯕꯤꯔꯣ, ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯖꯈ꯭ꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯅꯁꯨ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯕꯕꯥ, ꯑꯩꯁꯨ ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯔꯗ꯭ꯔ ꯈꯜꯂꯤ"꯫ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯔꯥꯝ ꯁ꯭ꯋꯔꯨꯞ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯆꯥꯁꯥ, ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯒꯦ꯫ ꯑꯩ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯈꯣꯏ 3ꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯏ꯫ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯗꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ?" ꯃꯆꯥ 3 ꯑꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯁꯦꯟꯖꯦꯡꯒꯤ ꯄꯨꯈꯝ 3ꯈꯛ ꯆꯥꯛꯁꯪꯗꯒꯤ ꯂꯧꯔꯨꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯁꯤꯒꯤ ꯄꯨꯈꯝ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯊꯨꯒꯥꯏꯌꯨ"꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ, ꯑꯩꯈꯣꯏ ꯊꯨꯒꯥꯏꯒꯦ"꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯅ ꯃꯄꯥꯅ ꯄꯤꯔꯤꯕ ꯄꯨꯈꯝ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯊꯨꯒꯥꯏꯔꯦ꯫ ꯊꯨꯒꯥꯏꯔꯕ ꯄꯨꯈꯝ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ꯫ ꯃꯄꯥ ꯔꯥꯝ ꯁ꯭ꯋꯔꯨꯞꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯄꯨꯈꯝ ꯑꯁꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯊꯨꯒꯥꯏꯕ ꯉꯝꯂꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯄꯨꯈꯝ ꯃꯆꯦꯠꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯁꯝꯖꯤꯟꯅꯗꯨꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯕ ꯑꯃꯨꯛ ꯑꯣꯏꯍꯜꯂꯨ"꯫ ꯑꯗꯨꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯄꯨꯈꯝ ꯑꯗꯨꯕꯨ ꯁꯝꯖꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯃꯅ ꯂꯪ ꯇꯧꯗꯨꯅ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯃꯅ ꯈꯣꯏꯔꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯃꯅ ꯃꯩꯗ ꯁꯧꯗꯣꯛꯍꯟꯗꯨꯅ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯈꯣꯏꯅ ꯄꯨꯈꯝ ꯑꯗꯨꯕꯨ ꯁꯝꯖꯤꯜꯂꯕꯁꯨ ꯁꯝꯖꯤꯟꯅꯔꯤꯕ ꯇꯥꯏꯅꯐꯝ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯏꯆꯥꯁꯥ, ꯏꯃꯨꯡ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯒꯤ ꯄꯨꯈꯝ ꯑꯁꯤꯒꯨꯝꯕꯅꯤ꯫ ꯄꯨꯈꯝ ꯑꯁꯤꯅ ꯀꯥꯏꯗ꯭ꯔꯤꯉꯩꯗꯗꯤ ꯄꯨꯈꯝ ꯑꯁꯤ ꯃꯒꯨꯟ ꯂꯩ, ꯃꯗꯨꯗ ꯆꯥꯛ ꯍꯥꯞꯇꯨꯅ ꯆꯥꯕꯗꯤ ꯍꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯨꯈꯝ ꯑꯁꯤꯅ ꯀꯥꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯨꯈꯝ ꯑꯁꯤꯒꯤ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯑꯀꯥꯏꯕ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯅꯗꯦ꯫ ꯄꯨꯈꯝ ꯑꯗꯨꯒꯤ ꯃꯊꯧ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ"꯫ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ 3ꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯕꯥꯗ ꯍꯥꯏꯔꯣꯏꯗꯧꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ, ꯇꯧꯔꯣꯏꯗꯧꯕ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯝꯕ ꯑꯗꯨ ꯂꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯦ"꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯔꯥꯝ ꯁ꯭ꯋꯔꯨꯞꯀꯤ ꯏꯃꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯄꯥꯎꯇꯥꯛ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫